ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕ ꯄꯨꯛꯇ ꯔꯥꯁꯤ ꯂꯩꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯥꯎꯆꯥ ꯀꯧꯏ꯫ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯥꯏꯝ ꯄꯥꯁ ꯇꯧꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯨꯕꯗꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯀꯔꯤ ꯊꯣꯛꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯒꯅꯤ꯫ ꯀꯩꯅꯣ ꯂꯥꯏꯔꯥ ꯐꯝ ꯀꯩꯅꯣ ꯈꯕꯔ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯝꯃꯤꯗꯨꯕꯨ ꯈꯕꯔꯒꯤ ꯑꯦꯛꯖꯥꯝꯒ ꯊꯥꯗꯧ ꯂꯩꯕ꯭ꯔꯣ? ꯅꯠꯇꯦꯗ ꯈꯕꯔꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯗꯤ ꯅꯠꯇꯦꯗ ꯑꯩ ꯇꯧꯋꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯧ ꯌꯥꯝ ꯃꯥꯡꯗ꯭ꯔꯣ? ꯃꯧ ꯃꯥꯡꯕꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯍꯦꯛ ꯌꯥꯎꯒꯟꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯍꯥꯏꯗꯤ ꯃꯣꯏ ꯅꯨꯄꯥꯁꯤꯡꯗꯣ ꯌꯥꯝ ꯄꯪꯉꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤꯗ꯫ ꯀꯃꯥꯏꯅ ꯄꯪꯉꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁ ꯍꯪꯉꯛꯏꯕ ꯅꯪꯅꯦꯅ ꯄꯪꯈ꯭ꯔꯦꯗ꯫ ꯃꯧ ꯃꯥꯡꯕꯗꯨ ꯌꯦꯡꯉꯨꯅꯦ, ꯃꯧꯗꯨ ꯐꯪꯒꯦꯗꯤ ꯃꯣꯏꯁꯨ ꯈꯔ ꯂꯣꯖꯤꯛꯇꯣ ꯁꯥꯟꯅ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯕꯤꯗ ꯍꯦꯛ ꯐꯪꯕꯒ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯕꯤꯌꯣꯌꯦ꯫ ꯑꯗꯨꯗꯤ ꯋꯥꯔꯤꯅꯤꯅꯦ, ꯁ꯭ꯇꯦꯁꯟ ꯆꯠꯀꯗꯕ ꯐꯪꯉꯤꯕ ꯃꯤꯗꯨꯅ ꯀꯩꯒꯨꯝꯕ ꯀꯦꯁ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯃꯦ ꯈꯜꯂꯤ, ꯃꯥ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯣ? ꯉꯝꯒꯗ꯭ꯔꯕ? ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯍꯥꯏꯕꯅ ꯍꯦꯛ ꯃꯧꯗꯨ ꯐꯪꯕ ꯃꯤꯗꯨꯗ, ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯕ ꯃꯤꯗꯨꯗ ꯀꯩꯅꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯩꯅꯣ ꯑꯣꯏꯍꯜꯂꯅꯤꯅ ꯍꯥꯏꯕꯤꯌꯣꯕ꯫ ꯑꯗꯨ ꯇꯥꯔꯗꯤ ꯃꯤꯗꯣ ꯃꯌꯥꯝ ꯂꯥꯛꯑꯅꯤ꯫ ꯑꯗꯨꯏ ꯃꯊꯛꯇ ꯌꯦꯡꯉꯨꯅꯦ, ꯀꯅꯥ ꯈꯪꯅꯤ ꯑꯗꯨꯏ ꯅꯨꯃꯤꯠꯇꯣ ꯊꯤꯕ ꯅꯨꯃꯤꯠꯇꯣ ꯒꯥꯔꯤ ꯕꯟ ꯑꯣꯏꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯆꯤꯡ ꯃꯥꯟꯗꯒꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕꯤ ꯃꯑꯣꯡꯗ ꯃꯤꯁꯦ ꯀꯛꯆꯦꯡ ꯆꯠꯄꯒꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯪꯉꯦ ꯍꯥꯏꯁꯦ꯫ ꯍꯥꯏꯗꯤ ꯍꯣꯏ ꯐꯪꯉꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯏꯕꯗꯣ ꯁ꯭ꯄꯦꯂꯤꯡ ꯁꯣꯏꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯪꯉꯕꯅꯤꯅ ꯑꯩ ꯑꯣꯏꯖꯔꯒꯦꯅ ꯁꯨꯃꯥꯏꯅ ꯀꯣꯝ ꯁꯥꯟꯅꯔꯗꯤ ꯐꯪꯅꯤꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯗꯤ ꯃꯥꯡ ꯇꯥꯕ, ꯃꯥꯡꯉꯦ ꯐꯪꯉꯔꯣꯏ ꯑꯗꯨꯝ꯫ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏꯅꯦ꯫ ꯅꯨꯡꯉꯥꯏꯅꯤ꯫ ꯅꯣꯏ ꯁꯥꯏ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯑꯩ ꯆꯔꯞ ꯁꯥ ꯂꯥꯛꯈꯤꯗꯣ? ꯃꯥꯅꯤ ꯂꯣꯏ ꯀꯥꯏꯗꯣ ꯍꯧꯖꯤꯛꯐꯥꯎ ꯇꯥꯐꯝ ꯂꯩꯇꯦ꯫ ꯑꯣ, ꯑꯗꯨꯒꯤ ꯏꯐꯦꯛꯅ ꯑꯣꯏꯇꯥꯔꯦꯅꯦ ꯏꯇꯥꯎꯁꯨ ꯉꯁꯤꯐꯥꯎꯗ ꯅꯨꯄꯤ ꯐꯪꯗꯅ ꯂꯩꯔꯤꯁꯦ꯫ ꯀꯩꯝ ꯈꯜꯂꯨꯅꯨꯗ, ꯀꯩꯝ ꯈꯜꯂꯨꯅꯨ, ꯐꯪꯉꯛꯀꯅꯤ꯫ ꯀꯩꯅꯣ ꯅꯪ ꯃꯇꯝꯗꯨꯗ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯗꯥꯏꯅꯦ ꯅꯣꯏ ꯁꯥꯏ? ꯅꯨꯡꯁꯤꯔꯝꯃꯦꯕ ꯏꯇꯥꯎ꯫ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯔꯤꯕꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯔꯝ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯔꯝꯁꯦ ꯑꯝꯇ ꯇꯥꯎꯕ ꯈꯪꯕ꯭ꯔꯥ? ꯃꯇꯝꯗꯨꯗ ꯊꯥꯕ ꯄꯥꯎꯗꯔꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯥꯔꯤꯕ ꯄꯥꯎꯗꯔꯁꯤꯒ ꯃꯥꯟꯅꯗꯦꯕ꯫ ꯃꯇꯝꯗꯨꯗꯅ ꯂꯨꯄꯥ 100 ꯄꯤꯕ ꯊꯥꯔꯦ, ꯍꯧꯖꯤꯛꯅ ꯂꯨꯄꯥ 20-30 ꯄꯤꯕ ꯊꯥꯔꯦ꯫ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯇꯝꯗꯅ ꯆꯪꯖꯜꯂ ꯌꯦꯡꯉꯀꯥꯟꯗꯗꯤ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯆꯪꯖꯜꯂ ꯌꯦꯡꯉꯀꯥꯟꯗ ꯄꯨꯔꯥ ꯕꯨꯠꯀꯤ ꯃꯆꯥꯅꯤ ꯃꯥꯜꯂꯤꯁꯦ, ꯄꯨꯔꯥ ꯃꯆꯥꯅꯨꯄꯤ꯫ ꯃꯇꯝꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯕꯗ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ, ꯊꯕꯛ ꯆꯤꯟꯕ ꯁꯥꯅ ꯁꯤꯗ ꯕꯤꯖꯤ ꯅꯣꯏ ꯁꯥꯏ ꯅꯪ ꯇꯧꯅꯤ ꯅꯣꯏ ꯑꯗꯨꯝꯕꯗꯨꯅꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯏ ꯅꯨꯄꯤ ꯀꯣꯏꯗ ꯂꯩꯁꯦ꯫ ꯌꯥꯗꯕ, ꯃꯇꯝꯁꯤꯅ ꯌꯥꯗꯕ ꯀꯣ꯫ ꯇꯥꯏꯝ ꯆꯦꯟꯖ ꯇꯧ ꯇꯥꯔꯗꯤ ꯋꯥꯈꯜ ꯆꯦꯟꯖ ꯇꯧꯔꯛ ꯇꯥꯕ꯫ ꯑꯗꯣ ꯃꯣꯏꯒꯤ ꯄꯥꯎꯗꯣꯟ ꯍꯥꯏꯕ ꯁꯕꯖꯦꯛꯇꯣ ꯃꯣꯏ ꯀꯩꯅꯣ ꯊꯥꯔꯛꯇꯦꯕ, ꯑꯗꯨꯅꯗꯤ ꯃꯣꯏ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯅꯤ ꯍꯥꯏꯕ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯤꯔꯝꯕ ꯅꯨꯄꯥ ꯑꯃꯅꯅꯦ ꯃꯤꯔꯥꯏꯔꯛꯄ ꯍꯥꯏꯕꯁꯦ ꯃꯔꯝ ꯂꯩ ꯍꯥꯏꯕꯀꯣ꯫ ꯑꯦꯚ꯭ꯔꯤ ꯀꯣꯁ ꯍꯦꯁ ꯏꯐꯦꯛ ꯑꯅ ꯇꯝꯃꯛꯇ꯭ꯔꯣ? ꯑꯗꯨꯅꯤ ꯚꯥꯞꯇꯣ꯫ ꯍꯜꯂꯣ, ꯑꯩ ꯅꯥꯎꯆꯥ ꯍꯣꯏꯗ ꯂꯩꯔꯝꯕꯅꯦ꯫ ꯑꯣ, ꯑꯩ ꯂꯥꯛꯑꯒꯦ ꯍꯤꯗꯥꯛꯇꯣ ꯂꯧ꯫ ꯑꯩ ꯚꯥꯏ ꯁꯨꯃꯥꯏꯅ ꯀꯣꯜ ꯇꯧꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯣ, ꯐꯔꯦ ꯅꯨꯡꯉꯥꯏꯅ ꯌꯧꯔꯣꯀꯣ ꯑꯗꯨꯗꯤ꯫ ꯈꯕꯔꯅꯦ ꯀꯥꯟꯗ ꯃꯧ ꯃꯥꯡꯕꯤꯁꯨ ꯌꯥꯎꯗꯕ, ꯂꯧꯔꯣꯏꯗ ꯍꯦ, ꯄꯩꯁꯥ ꯇꯤꯡꯉ ꯇꯣꯛꯄ ꯀꯥꯟꯅꯗꯕꯗ꯫ ꯀꯅꯥꯏ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ? ꯔꯥꯅꯤꯒꯤ ꯐꯣꯟꯅꯤꯅꯦ ꯁꯤꯗꯤ꯫ ꯔꯥꯅꯤ, ꯑꯁ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦꯕ, ꯑꯗꯨ ꯅꯦꯠꯋꯥꯛ ꯍꯟꯗꯛꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗꯨꯒꯤ ꯑꯩ ꯉꯝꯈꯤꯗ꯭ꯔꯦ, ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯗꯥ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯑꯁ ꯃꯨꯔꯨꯝ ꯁꯣꯟꯕ ꯅꯠꯇꯦ ꯃꯤꯔꯥꯅꯤ ꯅꯪꯕꯣ꯫ ꯑꯩꯗꯣ ꯂꯥꯏꯔꯤꯛ ꯄꯥꯅ ꯂꯩꯔꯝꯕꯅꯦꯕ, ꯀꯩꯅꯣ ꯄꯥꯔꯥ ꯑꯃ ꯂꯣꯏꯁꯤꯟꯒꯦꯅ꯫ ꯑꯗꯨ ꯅꯪ ꯐꯣꯟ ꯇꯧꯔꯛꯄ, ꯑꯗꯨ ꯃꯇꯝꯁꯦ ꯄꯥꯝꯃꯨꯏꯅ ꯁꯨꯝ ꯑꯩ ꯄꯥꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯕꯅꯦꯕ, ꯑꯗꯨꯒꯤꯅꯦ꯫ ꯅꯪꯒꯤ ꯃꯔꯝ ꯃꯣꯛꯄꯗꯨꯗꯅꯦ ꯑꯩꯅ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏꯁꯦ꯫ ꯃꯔꯝ ꯃꯣꯛꯄꯒꯤ ꯋꯥ ꯅꯠꯇꯦꯗ, ꯃꯇꯝꯁꯦ ꯂꯩꯕꯁꯨ ꯐꯪꯗꯦꯗꯅ꯫ ꯑꯗꯨꯕꯨ ꯐ꯭ꯔꯤꯗ ꯐꯪꯕ ꯄꯣꯠꯅꯤꯅ ꯁꯤꯗ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯒꯗꯤ ꯀꯔꯤ ꯍꯥꯏꯅꯤ, ꯑꯁꯤꯡꯕ ꯃꯤ ꯀꯧꯗꯦꯕ꯫ ꯎ ꯄꯥꯡꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯕꯗꯨꯗꯤ? ꯑꯗꯨꯒꯤꯗꯃꯛꯇꯅꯤꯗ꯫ ꯗꯥꯒꯨꯝꯕ ꯉꯥꯛꯇ ꯂꯩꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕꯣ꯫ ꯃꯥꯅꯦ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ꯫ ꯁꯣꯝꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯁꯄꯨ ꯁꯦꯡꯗ꯭ꯔꯤ ꯇꯟꯗꯅ꯫ ꯍꯣꯏ ꯈꯪꯗꯦꯗ, ꯅꯣꯏꯅꯗꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ꯫ ꯀꯩꯅꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯗꯥ? ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯤꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯝꯕꯅꯦꯅ, ꯑꯗꯨꯒꯤꯅꯤꯗ꯫ ꯀꯩꯅꯣ ꯔꯥꯅꯤ, ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯉ ꯂꯥꯛꯑꯣꯅ ꯀꯧꯔꯦ, ꯑꯗꯨ ꯑꯩ ꯊꯝꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯀꯩꯅꯣ ꯅꯣꯏ ꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯗꯥ? ꯅꯠꯇꯦꯕ, ꯀꯩꯅꯣꯅꯦꯕꯀꯣ, ꯑꯩꯈꯣꯏ ꯏꯄꯥꯗꯣ ꯅꯨꯄꯤ 2 ꯂꯣꯜꯂꯦꯕ, ꯑꯗꯨꯅꯅꯦꯕꯀꯣ꯫ ꯑꯩꯈꯣꯏ ꯏꯃꯥ ꯑꯃ ꯁꯤꯈ꯭ꯔꯦ, ꯏꯃꯥ ꯑꯃꯗꯤ ꯍꯤꯡꯉꯤꯕ, ꯁꯤ ꯁꯤꯔꯀꯥꯟꯗ ꯄꯨꯡꯁꯤ ꯁꯤꯔꯅꯦꯕꯀꯣ꯫ ꯑꯗꯨꯅ ꯑꯩ ꯊꯝꯃꯒꯦꯀꯣ꯫ ꯅꯪ
ꯉꯁꯥꯏꯗꯤ ꯀꯩꯗꯧꯔꯤꯒꯦ ꯑꯉꯥꯡꯁꯦ ꯃꯁꯥ ꯉꯝꯗꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯏꯗꯨꯕꯣ ꯍꯋꯥꯁꯤ ꯏꯁꯥ ꯁꯥꯗꯕꯩ ꯇꯥꯏꯞꯇ ꯇꯧꯕꯤꯗ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ ꯂꯩꯁꯥꯔꯤꯀꯥꯟꯗꯗꯤ ꯌꯥꯝ ꯍꯩꯈꯤꯗꯥꯏꯅꯦ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯅꯤ ꯂꯨꯅ ꯊꯝꯕꯤꯅꯤ ꯀꯥꯏꯅ ꯈꯨꯠꯇ ꯑꯃ ꯄꯤꯖꯅꯤ ꯀꯥꯏꯅ ꯍꯩꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ ꯆꯥꯎ ꯐꯥꯎꯕꯗꯅꯦ ꯑꯩ ꯈꯨꯠꯁꯤꯅ ꯆꯥꯒꯦ ꯐꯪꯉꯛꯄ ꯅꯠꯇꯦ ꯏꯟꯗꯅ ꯃꯁꯤꯗ ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯑꯉꯥꯡꯁꯤ ꯈꯤꯇꯁꯨ ꯈꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯃꯁꯥ ꯉꯝꯗꯦꯅ ꯈꯪꯉꯤꯕꯅꯦ ꯑꯉꯥꯡꯁꯦ ꯁꯦ ꯁꯤꯅꯅꯦ ꯑꯉꯥꯡꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯣ ꯑꯩꯁꯨꯅꯦ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯏꯆꯥꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯍꯥꯏꯗ꯭ꯔꯅꯦ ꯃꯥꯅ ꯊꯥꯔꯛꯄ ꯍꯤꯗꯥꯛꯇꯣ ꯃꯇꯝ ꯆꯥꯅ ꯄꯤꯖꯧꯅ ꯑꯗꯨ ꯑꯩ ꯗꯣꯛꯇꯔ ꯅꯠꯇꯕꯅꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯤꯗꯥꯛꯇꯣ ꯅꯪꯅ ꯂꯩꯔꯨꯁꯨ ꯍꯥꯏꯔꯒꯅ ꯂꯩꯕ ꯆꯠꯂ ꯂꯣꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯧꯅꯨꯀꯣ ꯇꯧꯔꯛꯀꯅꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯄꯩꯁꯥ ꯈꯔ ꯅꯤꯔꯣꯒꯅ ꯔꯤꯆꯥꯔꯖ ꯍꯥꯞꯄꯤ ꯀꯩꯅꯣ ꯄꯩꯁꯥ ꯅꯤꯔꯣꯒꯅ ꯅꯪ ꯇꯣꯏꯕ ꯍꯦꯛꯇ ꯂꯩꯇꯦꯅ ꯑꯗꯨꯒ ꯑꯇꯣꯞꯄꯒꯤꯅ ꯍꯦꯛꯇ ꯄꯤꯕ ꯅꯪꯗꯨꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯕꯤ ꯋꯥꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯇꯥꯔꯁꯨ ꯅꯪ ꯅꯕꯨꯛ ꯀꯩꯅꯣꯝ ꯇꯧꯋꯤꯅꯤ ꯅꯪꯁꯦ ꯄꯩꯁꯥꯒꯁꯦ ꯂꯪꯗꯅ ꯇꯧꯏꯅꯦ ꯃꯁꯦ ꯁꯤꯗꯗꯤ ꯄꯤꯅꯦ ꯀꯥꯏꯅ ꯀꯔꯤ ꯅꯨꯡꯒꯤ ꯂꯧꯔꯨꯅꯣ ꯈꯪꯗꯦ ꯅꯥꯎꯆꯥꯅ ꯐꯥꯔꯃꯥꯁꯤ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯤꯕ ꯅꯨꯄꯤꯗꯨꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯗꯥ ꯅꯨꯡꯁꯤꯕꯧ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯁꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤꯅꯦ ꯁꯦꯟꯗꯣꯏꯁꯤꯡꯁꯦ ꯑꯝꯇ ꯁꯤꯡꯕꯤꯔꯗꯤ ꯏꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯉꯁꯦ ꯇꯧꯕꯅꯦ ꯑꯗꯨ ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯎꯗꯕ ꯌꯥꯗꯦꯅꯦ ꯇꯧꯔꯤꯁꯦ ꯈꯪꯗꯦꯅꯦ ꯍꯣꯏꯗ ꯗꯗꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯨꯗꯅꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯍꯥꯟꯅꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯍꯥꯏꯕꯗꯤ ꯁꯣꯝꯗꯅ ꯄꯨꯛ ꯆꯥꯎꯏ ꯃꯤꯗꯤ ꯈꯪ ꯄꯣꯟꯇꯦ ꯅꯨꯄꯤꯁꯤꯡꯁꯦ ꯄꯪꯉꯦꯗꯀꯣ ꯀꯩꯅꯣ ꯃꯌꯦꯛ ꯑꯝꯇ ꯁꯦꯡꯗ꯭ꯔꯦ ꯑꯁ ꯀꯩꯅꯣꯅꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯤꯡꯁꯦ ꯄꯨꯛ ꯌꯥꯝꯅ ꯀꯪꯒꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯁꯨꯝ ꯃꯣꯔꯣꯝ ꯁꯣꯟꯕꯅꯤꯗ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦꯗ ꯒꯨꯒꯜꯅ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯑꯝꯇ ꯇꯥꯗ꯭ꯔꯤꯕꯣ ꯀꯅꯥ ꯇꯥꯗꯣꯏꯕ ꯅꯪꯗꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯁꯨ ꯄꯥꯗ꯭ꯔꯒ ꯏꯟꯇꯔꯅꯦꯠꯁꯨ ꯆꯪꯗ꯭ꯔꯒ ꯅꯥꯎꯆꯥꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯔꯝꯂꯒ ꯃꯍꯥꯛ ꯐꯥꯔꯃꯥꯁꯤ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨ ꯊꯦꯡꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯆꯥꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯥꯎꯆꯥꯅ ꯑꯁꯨꯝꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ